Lakadoriba April 18 hoduna Fest tare thona pangthokadoriba Lok Sabha ki mikhalda Manipur gi outer amadi inner gi mirep oinaba INC na puthokliba candidate pu India National Developmental Inclusive Alliance ta yauriba political party khudimana sogatpa hani yanakrai Congress, Trinamool Congress, 𝗬𝗡𝗡𝗡 Party, All India Forward Bloc, Nationalist Congress Party amadi tongan-tonganba luchingba singyauna ngasi Congress bawanda pangthokiba paugi mifum amada Indian National Congress na puthokliba ukrul esiki hanagi MLA Alfred Kangam Athurbu, Outer Parliamentary Constituency amadi JNU ke Associate Professor Bimol Akoijambu Inner Parliamentary Constituency da thagale haina lakthokibani paugi mifum aduda sarukya kiba CLP leader Okram Ibobin hai democracy bu hena mapangal kangkhan handaba yade democracy asi kaidanaba ki wakalonda manaba political party tarana issue khudingda sarukya duna lakle Houzik Paliba BJP ki Narendra Modi ki lengana asoiba thausul kya chatharakliba si yaningde aranba lambi chaliba miyambulana lamjingliba lengak asibu maithiba piduna anoba India anoba Manipur anoba lengak senba haibasna opposition da leriba political party khudingmaki pandamne Manung mapan naidana amata oibagi wakhal khanduna pukchal sengna miyamgi khangadaba maraipaku nungshiba miyamgi khanba matik chaba candidate ase wakhal manaba political party taraga puna faminaraga warep lominaraba matungda party gi makok thongba luchingba singbu khanghalaba matungda afaba mihut ase khanmane miyamna su support tobirakani haibagi ajoba thazaba ama lei haiba wafam su phongdoke wakhal manaba like minded party national level da aduga state level da shuru kaya da koi bharat ki संविधान khajaba democracy ku khajaba संविधान kandabi ade democracy se hena strengthen kandabi ade india ki federalism da khajaba wakhal manaba like minded party company masi koda abu kaya da wamina Namina bayaba issues state ida haina yang mamuina je pauda burning issue iba problem mayam chiche national level da state level da regional level da mayam chi jisu chatne lari sabni aduna koi hamdagi consensus ama na ba kamai ta orga center da pa Narendra Modi ki NDA government masi ki role policy mayam chakche masi yanindaba